ꯉꯥꯏꯈꯣꯀꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯊꯕꯛ ꯃꯐꯝꯗꯔ ꯅꯠꯇ꯭ꯔꯒ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇꯔꯣ ꯑꯅꯤꯃꯛ ꯑꯅꯤꯃꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣꯀꯣ ꯉꯟꯅ ꯑꯗꯨꯒ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯉꯣꯕ ꯕꯥꯁ ꯊꯤꯟ ꯆꯠꯀꯦ ꯑꯁ ꯉꯝꯃꯣꯏꯕ ꯑꯩ ꯊꯕꯛ ꯌꯥꯝꯃꯦ ꯉꯁꯤ ꯑꯣ ꯉꯝꯃꯔꯣꯏ ꯅꯪ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯝꯒꯗꯕꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯒꯗꯕꯤꯗꯣ ꯀꯣꯛ ꯄꯨꯔꯛꯑꯣꯗꯅ ꯃꯥꯅ ꯍꯦꯛ ꯌꯥꯕꯒ ꯄꯥꯕ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯗꯧꯅꯦ ꯑꯣ ꯃꯥꯅ ꯍꯦꯛ ꯌꯥꯕꯒ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯕ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯣ ꯃꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯨꯅꯨꯀꯣ ꯇꯣꯛꯑꯁꯤꯀꯣ ꯆꯥꯛꯇꯤ ꯆꯥꯔꯒꯨꯝꯁꯤ ꯑꯩꯗꯤ ꯌꯥꯏ ꯄꯥꯕꯩ ꯋꯥꯅꯤ ꯑయ్ꯌꯥ ꯑꯣ ꯁꯤ ꯑꯩꯉꯣꯟꯗꯒ ꯁꯤꯗ ꯂꯪꯁꯤꯜꯂꯝꯃꯤꯅꯦꯕ ꯐꯤꯁꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯇꯧꯔꯦꯅ ꯐꯔꯦ ꯐꯔꯦ ꯃꯥꯏ ꯄꯥꯛꯂꯣꯀꯣ ꯇꯧꯒꯦ चलो 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 फजन चलो नानू मोमो का तो पिज्जा को खरे याम ले चलो मोमो के गानी ने लोगे यानी यानी तुझे ꯐꯔꯦꯗ ꯉꯁꯤꯗꯤ ꯑꯩ ꯒꯥꯔꯤ ꯇꯣꯡ ꯇꯥꯔꯦ 네 가지고 좀 배진영 가이다 ꯍꯩꯃꯥ ꯅꯣꯏ ꯌꯨꯝ ꯌꯧꯗꯧ ꯋꯥꯠꯂꯤ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ 야니 아이 미라가니 좀 쩌쩌르게 미가 ꯀꯅꯥ ꯂꯥꯛꯇꯣꯏꯕ 미라가니 ꯃꯤ ꯂꯥꯛꯀꯅꯤ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ 야니 아이 좀 이tom 당가이자르게 ꯍꯩꯃꯥ ꯂꯝꯕꯤꯁꯤ ꯁꯥꯡꯉꯤ ꯊꯤꯜꯂꯝꯃꯒꯦ ꯃꯤ ꯂꯥꯛꯀ ꯀꯅꯥꯅꯣ ꯅꯪ ꯂꯥꯛꯇꯣꯏꯕꯣ 야니 하바 아이 năng 시군버가 이제 똥비도 만브라 ꯅꯪꯒꯤ ꯊꯩ ꯒꯥꯔꯤꯁꯤ ꯃꯜꯂꯤꯁꯤꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯅꯣꯏꯌꯨꯝꯕꯒꯤ 아일랜드ꯗꯣ ꯋꯥꯏ ꯂꯥꯛꯀꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯣꯡꯉꯣꯏ ꯀꯩꯒꯤ ꯑꯩ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯅꯒ ꯃꯪꯁꯤꯜꯂꯛꯄꯒ ꯊꯦꯡꯅ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕ ꯑꯁ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯈꯣꯡ ꯆꯠꯆꯔꯒꯦ ꯌꯥꯔꯦ ꯂꯝꯁꯤ ꯁꯥꯡꯉꯦ ꯍꯥꯏꯕꯅꯤ ꯌꯥꯔꯅꯤ ꯌꯥꯡꯕꯅꯦ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯌꯥꯝ ꯌꯥꯡꯕꯅꯦ ꯅꯪ ꯑꯗꯨꯝ ꯅꯪ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯧ ꯑꯩ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯟꯅꯔꯛꯀꯅꯣ ꯍꯥꯏꯕ ꯀꯅꯥꯝꯇ ꯂꯥꯛꯑꯔꯣꯏ ꯅꯣꯡ ꯇꯥꯏ ꯂꯥꯛꯑꯣꯏ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕ ꯑꯁ ꯃꯤ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯦ 야니바 야니 하자 한잔잖아 너 틀라게 할 ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯧ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯇꯣꯡꯅꯤꯡꯗꯤꯌꯦ ꯀꯩꯒꯤꯅꯣ ꯑꯩ ꯒꯥꯔꯤ ꯇꯣꯡꯕ ꯇꯜꯂꯤꯁꯦ ꯑꯣ ꯂꯩꯀꯥꯏ ꯃꯤꯅꯅꯦ ꯎꯔꯒꯅꯦ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯅꯤꯕ ꯑꯗꯨꯅꯅꯦ ꯑꯩ ꯅꯪ ꯒꯥꯔꯤꯁꯦ ꯇꯣꯡꯕ ꯇꯜꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯈꯪꯉꯕ ꯏꯕꯥꯅꯤ ꯀꯣꯏꯗꯅ ꯀꯩꯅꯣ ꯋꯥ ꯋꯥ ꯂꯥꯎꯗꯅꯦ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯎ ꯍꯥꯏꯕ ꯅꯪꯁꯤꯃ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯜꯂꯦ ꯅꯤꯡꯉꯥꯏꯒꯤ ꯅꯠꯇꯦ ꯊꯤꯜꯂꯝꯃꯒꯦ ꯂꯥꯎ ꯁꯥꯎꯅꯤꯡꯂꯛꯇ ꯇꯧꯁꯤꯟꯅ ꯆꯦꯟꯅꯤꯌꯦ ꯅꯪ ꯀꯩꯗꯧꯔꯦ ꯎꯡꯉ ꯂꯩꯔꯗꯤ ꯊꯣꯏꯕꯤꯅ ꯑꯩ ꯂꯥꯛꯑꯅꯤ ꯍꯦꯛꯇ ꯂꯣꯠꯈꯤ ꯑꯩ ꯎꯔꯦ ꯍꯦꯛꯇ ꯆꯤꯟꯁꯤꯟꯈꯤ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯃꯣꯏ ꯃꯑꯣꯡꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯄꯥꯝꯃꯒꯕꯨ ꯃꯥꯅ ꯂꯣꯠꯈꯤꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯎꯔ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯗ꯭ꯔꯕ ꯅꯪ ꯄꯥꯝꯗꯕꯩꯅꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯤ ꯄꯥꯝꯗ꯭ꯔꯖꯥꯠꯅꯣ ꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦ ꯍꯩ ꯃꯤ ꯍꯥꯏꯔꯦ ꯋꯥꯡ ꯆꯥꯎꯋꯤ ꯕꯣꯗꯤ ꯍꯥꯏꯔꯦ ꯐꯩ ꯁꯤꯗ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯖꯥꯠꯅꯣ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕꯤꯅꯕꯨ ꯌꯥꯔꯕꯣ ꯑꯁ ꯈꯪꯗꯦꯗ ꯌꯥꯅꯤꯡꯉꯤꯔ ꯌꯥꯅꯤꯡꯗ꯭ꯔꯤꯔ ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯃꯨꯛꯁꯨ ꯊꯣꯛ ꯍꯦꯛꯇ ꯌꯥꯔꯛꯀꯅꯤ ꯑꯃꯨꯛꯁꯨ ꯊꯣꯛ ꯌꯥꯔꯛꯑꯣꯏ ꯒꯥꯔꯤ ꯇꯣꯡꯉꯁꯨ ꯑꯃꯨꯛꯅ ꯐꯠ ꯂꯥꯎꯅ ꯇꯣꯡꯉꯛꯀꯅꯤ ꯑꯃꯨꯛꯅ ꯐꯠ ꯂꯥꯎꯅ ꯇꯣꯡꯉꯛꯑꯣꯏ ꯑꯁ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯅꯤꯗ ꯁꯣꯅꯣ ꯏꯊꯣꯡ ꯊꯣꯡꯒ ꯀꯩꯅꯣꯝ ꯇꯧꯏ ꯅꯨꯄꯤꯗꯨꯅ ꯀꯣꯛ ꯆꯥꯛꯄ ꯅꯠꯇꯦꯅꯦ ꯅꯠꯇꯦ ꯅꯨꯄꯤꯅ ꯌꯥꯅꯕꯁꯨ ꯍꯥꯏꯕ ꯍꯩꯇꯕ ꯅꯨꯄꯤꯗ ꯂꯥꯡ ꯊꯥꯛꯄꯁꯨ ꯍꯩꯇꯕ ꯑꯗꯒꯤ ꯅꯨꯄꯤ ꯊꯦꯝꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯑꯣꯏꯔꯤꯕ ꯁꯛꯐꯝꯗ ꯃꯤꯡꯁꯦꯟꯗ ꯌꯦꯡꯉꯅ ꯆꯥꯟꯅꯕ ꯗ꯭ꯔꯦꯁ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯗꯦ ꯆꯥꯟꯅꯕ ꯒꯥꯔꯤ ꯊꯧꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯗꯦ ꯃꯤꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯒꯠꯂꯗꯤꯅꯦ ꯀꯥꯆꯤꯟ ꯈꯨꯌꯥ ꯌꯧꯅ ꯃꯅꯤꯡ ꯃꯌꯥ ꯌꯧꯅ ꯊꯥꯒꯠꯄ ꯌꯥꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯐꯖꯅꯤꯡꯉꯤꯕ ꯐꯖꯕ ꯌꯧꯅꯤꯡꯉꯤꯕ ꯆꯥꯡꯗꯨꯗ ꯌꯧꯕ ꯌꯥꯕꯅꯦꯕ ꯃꯁꯥꯅ ꯊꯥꯒꯠꯆꯔꯗꯤ ꯃꯤꯁꯦ ꯑꯗꯨꯅꯦ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯉꯁꯤ ꯀꯅꯥꯏ ꯄꯥꯜꯂꯤꯅꯣ ꯑꯩꯅꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯅꯦ ꯑꯗꯨ ꯈꯪꯉꯗꯤ ꯆꯠꯂꯣ ꯆꯠ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯣ ꯂꯥꯝꯃꯦ ꯆꯠꯂꯣ ꯊꯣꯡꯒꯦ ꯅꯪ ꯃꯌꯨꯝ ꯁꯣꯝꯗ ꯃꯊꯥ ꯁꯥꯕ ꯆꯥꯛ ꯀꯩꯅꯣ sida nang matha sadana sida ungdana kaim kana ningai leite ha ba nupi na yana ba moong chu haida ba nang na ati nupi na yana ba nang kari daurage ha bani da
ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯌꯥꯅꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦꯕ ꯑꯗꯨꯁꯨ ꯍꯩꯇꯕ ꯑꯩꯈꯣꯏ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯁꯛ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯩ ꯀꯥꯏꯅ ꯅꯇꯣꯝꯇ ꯊꯥꯒꯠꯆꯗꯅ ꯑꯣꯏꯔꯣꯏ ꯁꯛꯇꯣ ꯃꯤꯡꯁꯦꯟ ꯅꯥꯅ ꯐꯖꯅ ꯌꯦꯡꯉꯣ ꯈꯪꯗꯦ ꯆꯥꯛ ꯉꯜꯂꯨꯀꯣ ꯑꯩꯕꯨ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯆꯥꯛ ꯉꯜꯂꯨ ꯆꯥꯛ ꯉꯟꯅ ꯆꯥꯁꯤ ꯉꯟꯅ ꯆꯥꯕ ꯑꯁꯤ ꯍꯛꯆꯥꯡ ꯐꯒꯅꯤ ꯑꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯕꯃꯨꯛ ꯐꯕ ꯂꯩꯇꯦꯀꯣ ꯑꯩ ꯊꯣꯏꯕꯤꯗꯨ ꯌꯥꯗ꯭ꯔꯤꯐꯥꯎ ꯄꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯔꯣ ꯍꯥ ꯌꯥꯏꯅꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯇꯨ ꯃꯥꯁꯤꯅꯦ ꯉꯁꯥꯏ ꯉꯥꯏ ꯂꯩꯔꯕꯅꯦ ꯅꯣꯏꯕꯥꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯝꯃꯨꯀꯣ ꯆꯦ ꯆꯥꯛ ꯍꯣꯏ ꯆꯦ ꯍꯣ ꯁꯥꯟꯅꯔꯝꯃꯨꯀோ ꯆꯦ ꯆꯥꯛ ꯂꯣꯜꯂꯛꯀꯦ ꯀꯩꯅꯣ ꯅꯪꯅ ꯁꯨꯛꯇꯥ ꯊꯥꯖꯗꯕꯤꯗ ꯎꯅꯁꯦ ꯀꯥꯏꯅ ꯇꯧꯈꯠꯂꯛꯏꯁꯤꯅ ꯅꯍꯥꯟꯈꯩ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯎꯅꯁꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯅꯪ ꯑꯩꯒꯤ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎꯅꯣ ꯑꯩꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯅꯥꯗ ꯑꯩꯈꯣꯏ ꯕꯥꯋꯣꯏ ꯑꯁꯥꯗꯣ ꯀꯟꯅ ꯉꯝꯖꯜꯂꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯅꯣꯏ ꯕꯥ ꯃꯁꯥ ꯉꯝꯗ꯭ꯔ ꯅꯪ ꯂꯨꯍꯣꯡ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣꯃꯦ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒ ꯍꯥꯟꯅꯗꯒꯤ ꯃꯣꯏꯒ ꯇꯤꯟꯅꯔꯛꯄ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄा ꯑꯃ ꯊꯕꯛꯁꯨ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯅꯕꯅ ꯇꯧꯔꯤ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯀꯩ ꯄꯥꯡꯗꯣꯏꯅꯣ ꯂꯨꯍꯣꯡꯕꯗ ꯑꯁ ꯇꯥꯅꯤꯡꯗꯦꯅꯦ ꯂꯨꯍꯣꯡ ꯀꯩ ꯄꯥꯡꯅ ꯇꯧꯔꯁꯨ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯅꯔꯤ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯀꯔꯤ ꯋꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯅꯣ ꯕꯕꯥꯅ ꯃꯁꯥ ꯀꯜꯂꯤꯉꯩꯗ ꯑꯩꯁꯨ ꯂꯨꯍꯣꯡꯅꯕꯅ ꯍꯥꯏꯕꯩꯅꯤ ꯑꯩꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯅꯣꯏ ꯕꯥꯅ ꯍꯣꯡ ꯄꯥꯝꯂꯒꯅ ꯑꯩ ꯑꯣꯏꯅ ꯍꯣꯡꯖꯦꯕ ꯑꯩ ꯉꯁꯤ ꯆꯦꯟꯖꯦꯕ ꯑꯩꯒ ꯑꯗꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩꯅꯣ? ꯕꯥꯍꯣꯏꯒꯅꯦ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯩꯔꯦ ꯍꯥꯏꯌꯦ ꯃꯆꯥ ꯃꯆꯥ ꯄꯤꯅꯖꯦꯅ ꯑꯗꯨ ꯌꯥꯔꯣꯏꯗꯕ ꯋꯥꯅꯦꯕ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯅꯤ ꯀꯩꯅꯣ ꯇꯧꯁꯦ ꯂꯥꯎ ꯆꯦꯟꯁꯦ ꯏꯕꯥꯅꯤ ꯆꯦꯟꯁꯦ ꯑꯗꯨꯒ ꯌꯥꯔꯣꯏꯃꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯕ ꯑꯗꯨꯕꯣ ꯑꯁ ꯑꯁꯨꯛ ꯀꯨꯏꯅ ꯅꯍꯥꯟꯗꯤ ꯄꯤꯛꯏꯉꯩ ꯁꯨꯛ ꯄꯤꯛꯏꯉꯩ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯍꯥꯏꯅꯔ ꯂꯨꯍꯣꯡꯗꯣꯏꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯪ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕꯒꯤꯅꯦ ꯍꯥꯏꯕ ꯂꯥꯏꯕꯛꯇꯁꯨ ꯇꯝꯍꯟꯁꯦꯕ ꯆꯦꯟꯁꯦꯕ ꯏꯕꯥꯅꯤ ꯆꯦꯜꯂꯗꯤ ꯂꯥꯏꯕꯛꯇ ꯇꯝꯍꯟꯁꯦ ꯌꯥꯔꯣꯏꯕ ꯅꯪ ꯉꯥꯡꯉꯤ ꯋꯥꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ ꯌꯥꯔꯣꯏꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩ ꯂꯨꯍꯣꯡꯕꯩ ꯕꯥꯇꯣꯟ ꯇꯧꯔꯛꯀꯦ ꯅꯪ ꯂꯨꯍꯣꯡꯕꯗꯨꯗꯤ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ ꯑꯩ ꯅꯪ ꯂꯨꯍꯣꯡꯕꯩ ꯂꯥꯛꯄ ꯉꯝꯗꯣꯏ ꯅꯪ ꯑꯩ ꯆꯦꯗ ꯕꯥꯇꯣꯟꯗꯣ ꯄꯤꯔꯛꯀꯦ ꯅꯪ ꯂꯨꯍꯣꯡꯕꯗꯨꯗꯤ ꯁꯣꯏꯗꯕꯤꯗ ꯂꯥꯛꯄꯤꯌꯨꯀꯣ ꯁꯤꯃꯗꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯃꯤꯅ ꯎꯔꯒꯁꯨ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯪ ꯂꯨꯍꯣꯡꯕꯗꯤ ꯂꯥꯛꯎꯀꯣ ꯍꯩꯃꯥ 이거 ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯑꯩꯅ ꯋꯥꯅ ꯆꯥꯛꯁꯤ ꯂꯣꯟꯕꯤ ꯂꯣꯜꯂꯒ 시판이 꽂아가지고 자 부토래네 glass 한잔 줘야지 가만히 턱 두개 구사지가 턱으로 ꯍꯩꯃꯥ 와나 론기 론기 이거네 이모비 아이마 어가래 빠우루가 이모래 에이 빠우 따르거든 이봉 ಅದು ಬರು ತೊಯ್ಬಿದು ಪಾಪ ಮೇಲೆ ಗೌರಿ ಮೈಲು ಬಾದು ಕೈನರೆಗ ಕದವ 아니 나랑 칸네 이거 되게 할래 ಹಾ ngara khangya adu kanga nali kai hong lai bo ju pho ha kai dong lai no chulu lo ru chalo chalo se chat jom se bro mo oi ke na de ke kari ke kai mu kai ba lai de jana nung bu nung sira ba ko chat de bro ipa nga to ngong 빠바도 뭐도 깜다 하이로이더라 하이로이 chalo adu pura kuni ai na pa mi si ko ma lai ki mo oi ba to noi ni chang la ka ne ai ba teng pang ba to adu ni ai na pa mi se chalo lo ru so 깜다 하이로이 하이로이 ni sugai hairoi ni hai da na maram lai ne कई मरम नो चलो मरम मंगलो आने लौर चलो चाचा लौर चलो लौर लगे ओए इबा ना तो लोगे को चाचा पुरो नुआई रे वाओ लेशाबिया से मचियन फंद्रनो मौचियन में फंगे दुआई ꯑꯩꯁꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯅꯪ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯆꯦꯟꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯔꯝꯃꯗꯤ ꯅꯍꯥꯟ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯏꯕꯥꯅꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯅꯨꯀꯣ 미라이네 짠 누시다가 그만 미라이들어 ꯍꯧꯈꯤꯕꯈꯩ ꯂꯣꯏ ꯀꯥꯎꯊꯣꯛꯅꯔꯁꯤꯀꯣ 넌새 새끼를 놓여 보고 애는 넌 빠미 누시세 điều mà ai thôi là nè coi rồi giết rồi ta cha cái là tự giết rồi ta ipan là nè hai nhưng mà đi qua ipan mà
너희는 오히려 아무 젤락보다 이빨은 사우디세. 야, 아도 거리는 봐지. 제 아이는 와 많이 는 락바. 이자는 뭐 부러는 저희는 난리세. 아때기 나때세. 이래마 너희 나간기 나니엠 레이도. 시소. 오, 내 자비야리 빔 레이도. 아들도 이빨이 다 놓고 이빨이. 거이래. 토이비! 토이비! 하이마, 아이네 라이네 콘센트리네. 라이네 시드네. 나 거의 아니 장드나 거의 베마. 야르 밥다 이러고 딱 바지. 피로는 또 오르기게. 또 에코.